Tungan social media gi maruoiba e-pau update khram yam da thamjage separate administration Fangdrifao badi ADC gi mikhal gi mayokta laigani haina Kuki-Zo na phongdokkhre. Legislature yawba union territory amagi mawngda separate administration Fangdrifao ba makhal ama hekta gi ADC election pangthokna ba honarakpa natraga Kuki-Zo miyambu yengsinaba ADC gi committee member khalakpada Kuki-Zo council na madugi mayokta laigani amasung boycott tawgani haina phongdokkhre. Kuki-Zo Council की Information Secretary na thadrok pasirol aman hai ADC Autonomous District Council taruki ad hoc committee semnaba Manipur lengak na lawki bawari basi Kuki-Zo Council na akan mamong da yaning de hairi bawari basi ADC की democratic principle amasung autonomy da direct threat amani masi ki khongthang asi ADC की foundation kahan batana tana decentralization amadi self government की spirit की mayok ta lai haina phongdokhi Thas ki tangtara ka marida HSC Hill Area Committee na lawkhiba resolution yankhagi mapan asi District Council Act 1971 and the Rule 1972 gi mayoktani madu Manipur da ADC linkhat khibagi power amadi functionality adu hantahannaba khongthang amani hainasu phongdokhi Cherolasina makhatara dun hai HSC gi member kullai adubu HSC gi warib lawbu matamda Kuki-Zo MLA taragi confidence yawkhide separate administration na Kuki-Zo gi miyam gi safety dignity amadi future gi amata ngaireba lambi ni haibu wafamsu makhatana phongdokhi makatarakpa update ta ngarang kautruk maning gi sing mathakta masing yamlaba combat dress setpa afaba makhal gi khulai paiba Kuki militant sing lan gi khongpham semduna leiba thengnare hairi Makatarakpa update ta ngasi sakhangdaba singna GP Women College ki gate mamangda warol khare iba se amaga loinina hand grenade ama thanam le hairi BJP bu pakthok chawthokhan na basathari ba membership drive asida mapung phana chen songduna asobu thodang lori ba singbu Chief Minister N Biren Singha na thagat phongdokkhre Haingang da leiba Chief Minister gi yumda pangthokhiba video conference amada Chief Minister na sathari ba member singi drive asida apen ba phongdokhi Chief Minister na makhatara dun hai Party asida nauna sanglagriba miyoi singna party asida mapangal hapkatuna party asna miyam gi seba tawba ngamgadoribani Anauba member sing loksinbada saruk yariba singna thamoi amadi puksel sengna party asigi damakta thauna laina thabak tawbiu amadi aikhoi punna amata oina thabak tawminaduna hena afaba nation ama sagatpada thodang lawminasi hainasu appeal tawkhi